Kanglaipak Communist Party PWG MC Unification gi PRO chingkhai nganbana kanglai cha miyam da cherol asi khanganjari Maxina Pongnam laifamna Nagamapan lai ising chaibi gi mathakta KCP PWG na athingba thmlmba loop asina Maxina Pongnam masamak amasung mahaki mama ningthaujam sunolata devi ga loinana changjarakuna amuk hana loop na yadaba thabak tawjararoi haiduna lale haiduna haijaraba matung loop asina Maxina Pongnam bu promote tawbiraga pending leiriba haibadi loishindriba film sing advertising sing social media promotion sing amasung number loiraga release tawdriba film sing amasung mainly oiba film adubu produce tawbinaba producer singi financial burden gi khanjaraga amasung nupi masa sigi career gi imung manung gi su khanjaraga thamlamba athingba du louthokhre makha tarakpada Maxina Pongnam na film forum da changjaraga khunai ne yadaba thabak thoram sing amuk hanna tawjararoi haina lale haijabagi tanja amasu serol asina piri makha tarakpada Manipur khunai asida yaroi dawa mawongda reels number foreign trip chatuna natai chadaba phijon selaga video na chingba social media da thagalakpa amasung society asina yaroi dawa lamchat chaja chalakpa thengnaba tarbadi loop asina ngakpiba ngamloi haina su serol asina phongdokchari Ningsing Bayabadi Aina Tinkrabala Loop KCP na Maxina Pongnam Masana Loop Asida Sangjarakuna Megi Tang Kungani Pan 2024 da Lale Haiduna Masana Kuyek Piduna Sengdok Saki Adubu Mahagna Loop Asibu Thawai Usitabagum June 13 2024 da Indigo gi flight 6E1057 Tongduna Apopi Mama and Sunolata Debi Galoina Satkibana Maram Oiraga Mahakpu Loop Asigi Military Council MC na Numit Humni 3 days ki mamang da loop asida sangjarakna ba hairi karigumba apokpi mama amasung Maxina Pongnam loop na piriba numit asigi manungda sangjarakta taragadi Maxina Pongnam amasung apokpi mama and Churnolata Devi animaki mathakta military council MC na akanba mawongda khut tharagani haiduna warep lawbasu leikrabani